ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯈꯦꯆꯤ ꯆꯥꯒꯦꯅꯅꯦ ꯈꯦꯆꯤ ꯊꯣꯡꯉꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯤꯗ ꯈꯦꯆꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯊꯣꯡꯕꯗꯤ ꯎꯠꯇꯦꯕꯅꯦ ꯈꯦꯆꯤꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤꯅ ꯀꯃꯥꯏꯅ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯁꯤꯗ ꯂꯩꯔꯦ ꯁꯕꯖꯤ ꯑꯗꯩꯗꯤ ꯁꯤꯅ ꯈꯦꯆꯤꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯁꯤ ꯁꯕꯖꯤꯁꯤꯃꯒ ꯈꯦꯆꯤꯒ ꯑꯗꯩꯗꯤ ꯁꯂꯥꯠ ꯑꯃꯒ ꯇꯧꯔ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯈꯦꯆꯤꯁꯦ ꯀꯅꯥꯃꯅ ꯎꯇꯤꯒꯁꯦ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯅꯕꯅꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯎꯇꯤꯒꯁꯦ ꯍꯩꯅꯗꯦꯕꯅꯦ ꯁꯕꯖꯤꯒꯗꯤ ꯍꯩꯅꯩꯌꯦꯕꯀꯣ ꯁꯕꯖꯤꯁꯦ ꯊꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯔꯅꯤ ꯑꯗꯣ ꯆꯥꯕꯗ ꯈꯦꯆꯤ ꯆꯥꯕꯗ ꯑꯗꯨꯝ ꯃꯇꯦꯛꯈꯛ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯅꯝꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯑꯗꯨꯝ ꯈꯦꯆꯤ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯉꯧꯕꯁꯤꯁꯨ ꯂꯣꯏꯔꯕꯅꯦꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩ ꯆꯥꯕꯗ ꯑꯃꯨꯛ ꯑꯗꯨꯝ ꯈꯤꯇꯪ ꯃꯇꯦꯛꯀ ꯌꯦꯡꯍꯟꯒꯦꯀꯣ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈꯦꯆꯤꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩ ꯊꯤꯅ ꯈꯣꯠꯅ ꯇꯧꯈꯤꯒꯦꯀꯣ ꯑꯗꯣ ꯊꯤꯅ ꯈꯣꯠꯅ ꯇꯧꯔꯒ ꯑꯗꯩ ꯆꯥꯔꯒꯁꯨ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ 이 ꯈꯦꯆꯤꯁꯦ ꯑꯣꯠꯈꯥꯏꯔꯦ ꯇꯨ ꯃꯌꯥꯝꯗꯣ ꯌꯥꯝ ꯌꯦꯡꯉꯨꯅꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅ ꯁꯨꯝ ꯑꯁꯤꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯅꯨꯡꯗꯥꯡ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯀꯔꯤ ꯆꯥꯏ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯗ ꯑꯩꯈꯣꯏ ꯄꯄꯥꯗ ꯃꯥ ꯃꯍꯥꯎ ꯍꯥꯏꯗꯤ ꯃꯥꯅ ꯆꯥꯔꯒꯅꯦ ꯍꯥꯎꯏ ꯍꯥꯎꯇꯦꯗ ꯃꯥꯗꯤ ꯍꯥꯏꯖꯔꯖꯅꯤ ꯃꯥ ꯈꯦꯆꯤ ꯌꯥꯝ ꯄꯥꯝꯃꯦꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯈꯦꯆꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯉꯁꯤ ꯈꯦꯆꯤ ꯊꯣꯡꯉꯨ ꯋꯦꯗꯔꯁꯦ ꯅꯣꯡ ꯆꯨꯕꯁꯤꯗ ꯈꯦꯆꯤ ꯊꯣꯡꯕ ꯍꯥꯎꯅꯤꯅꯅꯦ ꯆꯥꯔꯒ ꯃꯥꯅ ꯍꯥꯏꯖꯔꯛꯆꯅꯤꯀꯣ ꯊꯤꯕꯤꯒꯦ ꯃꯥꯒꯤꯁꯦ ꯊꯤꯔꯒꯦꯀꯣ ꯈꯦꯆꯤꯁꯦ ꯃꯌꯥꯝ ꯃꯥ ꯈꯦꯆꯤ ꯈꯨꯄꯥꯝ ꯑꯃꯅꯤ ꯃꯥꯁꯦ ꯃꯆꯥ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯀꯟꯅ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯅꯤꯁꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯈꯦꯆꯤꯁꯦ ꯃꯆꯤꯗ ꯀꯩꯅꯣ ꯈꯔ ꯍꯥꯞꯄꯅꯤ ꯁꯕꯖꯤꯁꯦ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯩꯗꯤ ꯈꯦꯆꯤꯒ ꯑꯃꯃꯝꯅ ꯎꯇꯤꯒꯒ ꯆꯥꯟꯅꯗ꯭ꯔꯅꯦ ꯑꯗꯨ ꯍꯩꯅꯗꯦꯕꯀꯣ ꯁꯕꯖꯤꯁꯤꯒꯅ ꯍꯩꯅꯩꯌꯦꯕ ꯑꯗꯩ ꯁꯂꯥꯠꯀ ꯁꯤꯡꯖꯨꯒꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯁꯤꯡꯖꯨꯗꯤ ꯁꯤꯒꯗꯤ ꯐꯪꯗꯦ ꯑꯗꯩ ꯁꯂꯥꯠꯃꯨꯛ ꯍꯥꯞꯄꯤꯈꯤꯒꯦ ꯃꯥꯒꯤ ꯂꯩꯔꯦ ꯁꯂꯥꯠꯅ ꯃꯥꯗꯤ ꯁꯂꯥꯠꯁꯦ ꯑꯩꯗꯤ ꯇꯤꯜꯍꯧꯁꯦ ꯆꯥꯗꯦꯕꯀꯣ ꯍꯤꯡꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯅꯝꯗꯨꯕꯨꯗꯤ ꯁꯨꯝ ꯆꯥꯕꯅꯦ ꯇꯣꯠꯁꯟꯅꯔꯒꯅꯦ ꯑꯗꯨꯒ ꯍꯤꯡꯅꯅꯦ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯑꯩ ꯉꯝꯗꯦꯕ ꯄꯤꯁꯇꯣ ꯑꯗꯣ ꯑꯩꯁꯤ ꯇꯣꯠꯁꯟꯗꯣꯏꯅꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯧꯖꯤꯛꯇꯤ ꯇꯣꯠꯁꯜꯂꯗꯤ ꯏꯁꯤꯡ ꯊꯣꯛꯀꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯇꯣꯠꯇ꯭ꯔꯤꯕ ꯊꯨꯝ ꯃꯣꯔꯣꯛꯅꯦ ꯀꯩꯅꯣꯒꯤ ꯅꯣꯏꯕ ꯂꯩꯌꯦꯕꯅꯦ ꯀꯔꯤ ꯎ ꯃꯣꯔꯣꯛꯀꯤꯅꯦ ꯎ ꯃꯣꯔꯣꯛ ꯑꯩꯅ ꯎ ꯃꯣꯔꯣꯛꯇꯣ ꯑꯩꯈꯣꯏꯅ ꯊꯨꯝ ꯍꯥꯞꯆꯜꯂ ꯊꯝꯃꯤꯅ ꯑꯗꯨꯗꯣ ꯍꯥꯞꯆꯜꯂꯒ ꯆꯥꯔꯝꯗꯥꯏꯗ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯁꯤ ꯂꯩꯔꯦ ꯃꯥꯒꯤꯁꯤꯡ ꯃꯥ ꯆꯥꯔꯝꯗꯥꯏꯗ ꯂꯥꯏ ꯀꯠꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯃꯉꯣꯟꯗ ꯇꯦꯁ ꯇꯧꯔ ꯌꯦꯡꯍꯟꯒꯦꯀꯣ ꯃꯥ ꯑꯆꯥꯔ ꯀꯣꯊꯣꯛꯏꯗꯣ ꯅꯍꯥꯟ ꯑꯆꯥꯔꯅꯦ ꯀꯩꯅꯣ ꯄꯄꯥ ꯍꯩꯅꯧ ꯑꯆꯥꯔ ꯍꯩꯅꯧꯒ ꯃꯣꯔꯣꯛꯀ ꯑꯆꯥꯔꯒ ꯁꯂꯥꯠꯇ ꯑꯆꯥꯔ ꯇꯣꯠꯁꯟꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯎ ꯃꯣꯔꯣꯛ ꯃꯦꯠꯅ ꯁꯤꯁꯦ ꯇꯣꯠꯁꯟꯗꯣꯏꯅꯤ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯑꯆꯥꯔꯅꯤ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯈꯨꯍꯥꯎꯁꯨ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯣꯔꯣꯛꯀ ꯀꯩꯅꯣꯒ ꯑꯆꯥꯔꯅꯤ ꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯁꯤꯖꯤꯟꯅꯩꯌꯦꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣ ꯆꯥꯎꯔꯣ ꯂꯥꯛꯑꯣ ꯄꯄꯥ ꯆꯥꯈꯤꯗꯣꯔꯦ ꯑꯩ ꯃꯌꯥꯝ ꯑꯩ ꯈꯦꯆꯤ ꯆꯥꯈꯤꯒꯦ ꯏꯁꯥꯅ ꯄꯥꯝꯖꯅ ꯉꯁꯤꯁꯦ ꯈꯦꯆꯤꯁꯦ ꯇꯧꯍꯟꯕꯅꯤ ꯋꯦꯗꯔꯁꯨ ꯐꯩ ꯇꯧꯕꯤꯗꯦ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯈꯣꯏꯗꯤ ꯈꯦꯆꯤꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯏꯆꯥꯅꯨꯄꯥꯁꯨ ꯄꯥꯝꯗꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯣ ꯃꯥꯁꯤ ꯈꯦꯆꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯥꯁꯦ ꯃꯆꯟꯗꯤ ꯁꯨꯄꯣꯟꯇꯦꯗ ꯈꯦꯆꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯅꯤꯡꯅ ꯀꯩꯁꯨꯝ ꯇꯧꯄꯣꯟꯇꯦꯗ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯁꯨꯝ ꯆꯥꯕ
ꯎꯗ꯭ꯔꯦ ꯅꯁꯛꯇꯣ ꯑꯩꯅ ꯅꯪꯒꯤ ꯈꯦꯆꯤꯗꯣ ꯂꯥꯏ ꯀꯠꯂꯤꯗꯣ ꯌꯦꯡꯍꯜꯂꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯁꯛꯁꯦ ꯀꯥꯏ ꯌꯣꯟꯗꯣꯏꯅꯣ ꯂꯣꯠꯁꯤꯟꯗꯝꯒꯅꯤ ꯁꯛꯁꯦ ꯑꯩ ꯁꯦ ꯌꯦꯡꯍꯟꯕꯤꯒꯦ ꯑꯗꯣ ꯇꯣꯠꯂꯕꯣ ꯂꯣꯏꯁꯜꯂ ꯁꯂꯥꯠꯇꯣ ꯅꯪ ꯍꯣꯔꯦꯟ ꯁꯤ ꯇꯣꯠꯁꯜꯂꯨ ꯈꯪꯕ꯭ꯔꯥ ꯑꯆꯥꯔꯗꯨꯒ ꯈꯔ ꯇꯣꯠꯁꯜꯂꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯇꯣꯠꯂꯗꯤ ꯃꯍꯤ ꯊꯣꯛꯀꯅꯦꯅ ꯇꯣꯠꯇ꯭ꯔꯤꯅꯤ ꯍꯧꯔꯒꯦꯀꯣ ꯍꯧꯔꯣ ꯇꯤꯟ ꯇꯥꯔꯝꯅꯤ ꯍꯧꯕ꯭ꯔꯥ ꯊꯨꯝ ꯈꯤꯇꯪ ꯀꯟꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯇꯧꯔꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨ ꯍꯥꯞꯄꯨꯔꯅꯨꯗꯣ ꯁꯂꯥꯠꯇꯨꯒ ꯑꯗꯨꯝ ꯌꯥꯗ꯭ꯔꯕꯅꯤ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯞꯄꯗ ꯈꯦꯆꯤꯁꯦ ꯊꯨꯝ ꯌꯥꯛꯄ ꯍꯥꯎꯇꯕꯅꯦꯕ ꯍꯥꯎꯕ꯭ꯔꯥ ꯁꯕꯖꯤꯗꯨꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎ ꯌꯥꯔꯣ ꯍꯥꯎ ꯊꯨꯝ ꯈꯤꯇꯪ ꯀꯜꯂꯦ ꯌꯥꯝ ꯍꯥꯎꯏ ꯑꯗꯨ ꯊꯨꯝ ꯈꯤꯇꯪ ꯀꯜꯂꯦ ꯏꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯕꯕꯥ ꯑꯩ ꯈꯤꯇꯪ ꯆꯥ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ hào thùng cái trắng canh lên mẹ ngoài chết rồi sao là chả cảnh tôi là hào thấy mẹ em xí tên này nè bị coi nông thang đó nhé là xin nông thang xe cây giá ghê ai đó nhé mẹ em đã sử dụng xe trong mình nè video mà sang phát tăng xe mình có mẹ em là xe cái đi xoay sẽ có lối xe là có mẹ em bye good night bye good night mẹ em mà đâu có cái video xem mẹ em si video na like share subscribe tàu view của mẹ em cái support ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ support ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ bye bye good night